BISHNUPUR district ki KEINOU da LEIBA Lainingthou Lam Ahingba Da Heikat Leikat Tambagi Thouram Sajibu ki Nongma Panba March kuntra CHEIRAOBA numita Pangthokalagani HAIRI Thouram asigi mangoina na ngasi Lainingthou Lam Ahingba Thogal lupke thomi singna laifam len asigi akoipada sit sengbagi Thouram pangthokre Thouram aduka marilena Lam Ahingba Thogal lupke thomi amana hai Manipuri ki amata ngairaba Lainingthou Lam Ahingba ki chahi ki Heikat Leikat Tamba asida chahi khudingi HSLC COSEM ki exam singda position holder sing amade BISHNUPUR district ki makok tarakpa KEINOU gram panchayat ki makok mathang tarakpa sing yauna State ki thakta pangthokpa meritorious award lantoklaba adushu LEIBA ki irang asina maram oiduna chatliba chahi ase ki oina leplaga lak kataba chahi asingda hanagum pangthokani chahi khudingi cultural program amade isai nongmai pangthokpa dusu handaki oina leplaga numidang wairamdagi hoduna akaknaba matam khara nat ki fijol setuna nupi khaktagi oiba thabal chongbagi thoram amade pangthokani Lainingthou Lam Ahingba ge khuvamda miyamna Heikat Leikat Tambada angangba machugi hailei katpigano mai changba potlam sing katphade angangba machugi fijet leiteng setpigano loinana Lainingthou ge Heikat Leikat Tambada pamdaba thodok thoktanaba miyamna sumateng pangbiu haina so mahakna makatana fongdokhe Sahi khuding ge leptana pangthokna lakpa 2025 ki Sajibu Nongma Panba harbinu mesida Lainingthou Lam Ahingba KEINOU gali jariba sidi Heikat Leikat Tambagi numit thokle Maramuduna lebak miyamna hachungulaba numit asida Lainingthou da Heikat Leikat Tamba lakpiu mamangda zo hanna hajagre adubu Lainingthou da katpa yadaba polam singdi mai changba pot duk thangmai amasung angangba polam amasung isana setpada phi angangba honbir kanu haiduna lebak miyamda khangjanjari